ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯄꯝꯒꯤ ꯇꯥꯟꯖꯂꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ, ꯊꯥꯏꯅꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏ ꯌꯦꯛꯄ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯕ, ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯆꯥꯎꯕꯜ ꯀꯧꯏ, ꯑꯃꯅ ꯏꯕꯣꯍꯜ ꯀꯧꯏ꯫ ꯏꯕꯣꯍꯜꯗꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ, ꯃꯤꯅꯁꯨ ꯃꯥꯅ ꯌꯦꯛꯄ ꯂꯥꯏꯕꯨ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯕꯨ ꯎꯔꯨꯕ ꯈꯨꯗꯤꯡꯅ ꯄꯥꯝꯗꯕ ꯂꯩꯇꯦ, ꯃꯤ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤ꯫ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯃꯤꯀꯧ ꯃꯤꯔꯝ, ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯜꯗꯤ ꯂꯥꯏ ꯌꯦꯛꯄꯁꯨ ꯀꯌꯥ ꯊꯣꯏꯅ ꯍꯩꯔꯝꯗꯦ, ꯑꯃꯗꯤ ꯃꯤꯅꯁꯨ ꯀꯌా ꯄꯥꯝꯅꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜ ꯐꯖꯔꯕ ꯎꯃꯪ ꯑꯃꯗ ꯂꯥꯏ ꯌꯦꯛꯂꯝꯕꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ, ꯎꯃꯪ ꯑꯗꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜ ꯐꯖꯔꯕ ꯎꯃꯪ ꯑꯗꯨꯗ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏ kaya ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜꯕꯨ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜꯁꯨ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯕꯗꯨꯗ ꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯔꯒꯦ, ꯃꯃꯜ ꯍꯥꯏꯌꯨ ꯍꯥꯏꯔꯕꯣꯏ꯫ ꯏꯕꯣꯍꯜꯗꯣ ꯀꯌꯥꯗ ꯍꯔꯥꯎꯖꯕ, ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯥꯝꯂꯦ, ꯂꯧꯔꯒꯦ ꯍꯥꯏꯔꯕꯗꯨꯗ ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯅꯤꯡꯕ ꯈꯔ ꯍꯦꯛꯇ ꯄꯤꯕꯤꯌꯨ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯗꯤ ꯑꯀꯛꯅꯕ ꯃꯃꯜ ꯂꯩꯖꯗꯦꯗꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯗꯤ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯅ ꯃꯄꯦꯟꯖꯔꯦ, ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ, ꯅꯨꯡꯁꯤꯗ ꯍꯤꯗꯥꯏꯔꯦꯟ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯕꯗ ꯁꯦ ꯁꯅꯥ ꯈꯧꯖꯥꯎꯁꯤꯃꯒ ꯂꯨꯄꯥ ꯈꯧꯖꯥꯎꯁꯤꯃꯒ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯑꯗꯨꯒ ꯍꯤꯗꯥꯏꯔꯦꯟ, ꯅꯪꯕꯨ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯀꯣꯅꯨꯡꯗ ꯀꯧꯔꯛꯀꯦ, ꯑꯩꯒꯤ ꯐꯖꯔꯕ ꯂꯥꯏ kaya ꯑꯃꯕꯨ ꯅꯪꯕꯨ ꯌꯦꯛꯍꯟꯅꯤꯡꯉꯤ, ꯅꯪꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯤꯗꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯆꯥꯎꯕꯜꯒꯤꯁꯨ ꯁꯅꯥ ꯑꯃꯗꯤ ꯂꯨꯄꯥ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯕꯅꯔꯥ, ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯁꯤꯟꯅꯔꯥ, ꯑꯄꯪꯕ ꯇꯥꯏꯕꯪ ꯑꯣꯏꯕꯅꯔꯥ, ꯀꯂꯛ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤꯁꯨ ꯍꯦꯛꯇ ꯐꯥꯎꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯅꯤ, ꯆꯥꯎꯕꯜꯗꯨ ꯃꯤꯀꯞ ꯑꯃꯇ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯏꯕꯣꯍꯜꯗ ꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯈꯧꯖꯥꯎ ꯂꯨꯄꯥꯒꯤ ꯈꯧꯖꯥꯎ ꯄꯤꯔꯝꯕ ꯑꯃꯗꯤ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯛꯀꯦ ꯍꯥꯏꯔꯝꯕꯗꯣ ꯃꯥꯒꯤ ꯅꯥꯄ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯋꯥꯈꯜ ꯑꯃ ꯆꯥꯎꯕꯜꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯕꯨ ꯀꯂꯛꯄ ꯐꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯊꯟꯇ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯂꯛꯄ ꯃꯤꯍꯧꯕ ꯍꯦꯃꯟꯈꯤꯕꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯇꯣ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯎꯔꯛꯂꯦꯗꯣ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯏꯕꯣꯍꯜꯕꯨ ꯅꯤꯡꯊꯧꯅ ꯃꯔꯛ ꯃꯔꯛꯇ ꯀꯣꯅꯨꯡꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯂꯥꯏ kaya ꯑꯃꯁꯨ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯁꯅꯥ ꯂꯨꯄꯥ kaya ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯡꯉꯥꯏꯕ ꯃꯄꯥꯎ kaya ꯇꯥꯔꯒ ꯆꯥꯎꯕꯜꯒꯤ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯀꯂꯛꯄ ꯐꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯣꯍꯜꯕꯨ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯅꯥꯛꯇ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯑꯆꯥ ꯑꯊꯛ kaya ꯑꯃꯁꯨ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯈꯔꯁꯨ ꯃꯇꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯅꯧ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯆꯥꯎꯕꯜꯁꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ kaya ꯂꯥꯡꯗꯨꯅ ꯏꯕꯣꯍꯜꯕꯨ ꯄꯤꯖꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫
ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯌꯦꯡꯂꯨꯁꯤ, ꯏꯇꯥꯎꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯀꯔꯤꯁꯨ ꯈꯪꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯈꯣꯜ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯍꯦꯃꯟꯈꯤꯕꯅ ꯑꯃꯗꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯦꯃꯟꯈꯤꯕꯅ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯊꯝꯂꯕꯣꯏ ꯑꯃꯗꯤ ꯐꯠꯇ ꯊꯧꯔꯥꯡ ꯇꯧꯔꯕꯣꯏ ꯏꯕꯣꯍꯜꯕꯨ ꯍꯤꯡꯈꯣꯜ ꯌꯦꯡꯂꯨꯁꯤ, ꯌꯦꯟꯁꯥꯡ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯠ ꯇꯧꯔꯗꯨꯅ ꯏꯕꯣꯍꯜꯕꯨ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯣꯝꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯇꯟꯖꯥ ꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯀꯣꯝꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯕꯨ ꯀꯣꯝ ꯑꯗꯨꯗ ꯏꯟꯊꯗꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯃꯥꯒꯤ ꯃꯄꯥꯔꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯃꯈꯛ ꯂꯩꯖꯕꯗꯣ ꯊꯋꯥꯏ ꯋꯥꯅ ꯃꯥꯒꯤ ꯄꯟꯊꯧꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯄꯟꯊꯧ ꯃꯥꯅ ꯃꯔꯥꯛꯇ꯭ꯔꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯋꯥꯔ ꯃꯥꯜꯂꯦ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯏꯕꯣꯍꯜ ꯃꯄꯥꯔꯤꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯔꯤꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯄꯣꯏꯔꯩꯍꯟꯕ, ꯅꯪꯒꯤ ꯄꯟꯊꯧꯗꯤ ꯁꯤꯡꯉꯝꯗꯅ ꯁꯤꯔꯦꯗꯣ꯫ ꯂꯥꯏꯔꯝꯂꯦꯟꯁꯨ ꯌꯧꯉꯝꯗ, ꯃꯤꯔꯝꯂꯦꯟꯁꯨ ꯇꯤꯟꯉꯝꯗ ꯋꯥꯅ ꯈꯥꯡꯂꯦꯗꯣ꯫ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯎꯕꯜꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯇꯤ ꯌꯥꯏꯕꯤ ꯃꯥꯡꯂꯦꯗꯣ꯫ ꯄꯥꯔꯤ, ꯅꯪꯅ ꯄꯟꯊꯧ ꯑꯩꯍꯥꯛꯀꯤ ꯃꯪꯁꯛꯄꯨ ꯇꯥꯜꯂꯛꯎꯀꯣ꯫ ꯐꯠꯇꯕꯅ ꯑꯐꯕ ꯁꯥꯕ ꯆꯤꯟꯐꯦꯟ ꯐꯕ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯄꯔꯥ ꯑꯃꯇꯪꯗꯤ ꯇꯝꯕꯤꯔꯝꯃꯨ꯫ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯈꯪꯍꯜꯂꯝꯃꯨ, ꯐꯠꯇꯕꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯌꯥꯗꯦ, ꯈꯥꯝꯕꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯝꯃꯨꯀꯣ ꯄꯥꯔꯤ꯫ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯁꯅꯥ ꯀꯌꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ, ꯅꯪꯅ ꯅꯪꯒꯤ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛꯀꯨꯝ ꯂꯥꯏ ꯌꯦꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯏꯄꯥꯔꯤꯗ ꯇꯝꯕꯤꯈꯤꯕ ꯀꯌꯥꯗꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯀꯅꯨꯀꯣ꯫ ꯏꯆꯥꯅ ꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯀꯣꯅꯨꯡꯗ ꯄꯨꯕ ꯃꯇꯝꯗ ꯏꯆꯥꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕ, ꯃꯨꯟꯅꯗꯨꯅ ꯂꯧꯈꯤꯕ ꯀꯌꯥꯅꯤ꯫ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯇꯥꯛꯄꯅ ꯈꯖꯤꯛ, ꯏꯆꯥꯅ ꯌꯦꯛꯊꯣꯔꯛꯄ ꯂꯥꯏꯌꯦꯛꯇꯤ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯐꯥꯎ ꯑꯉꯛꯄ ꯐꯥꯎꯈꯤꯕꯅꯤꯅꯦꯍꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯄꯥ ꯑꯩꯅ ꯇꯥꯏꯕꯪ ꯀꯅꯥꯗ ꯈꯪꯍꯟꯗꯕꯅꯤ꯫ ꯉꯁꯤ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯆꯥꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯦꯀꯣ ꯄꯥꯔꯤ꯫ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯌꯋꯥꯁꯦ ꯀꯥꯎꯒꯅꯨꯀꯣ ꯄꯥꯔꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯇꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯄꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯟꯊꯧ ꯃꯥꯅ ꯃꯆꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯟꯊꯧꯅ ꯍꯥꯏꯔꯝꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯛꯏ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯣ ꯄꯟꯊꯧ ꯁꯛꯂꯕ ꯄꯟꯊꯧ ꯆꯥꯎꯕꯜ, ꯅꯪ ꯉꯁꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯤꯕ? ꯏꯄꯥ ꯏꯆꯥꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯒ ꯄꯟꯊꯧ ꯅꯪꯒꯤ ꯀꯔꯤ ꯑꯄꯦꯟꯕ? ꯍꯥꯗ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤ ꯑꯩꯍꯥꯛꯅ ꯄꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯄꯟꯊꯧ ꯆꯥꯎꯕꯜꯕꯨ ꯄꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯤꯛꯅ ꯇꯦꯝꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯏꯕꯣꯍꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯆꯥ ꯄꯣꯏꯔꯩꯍꯦꯟꯕꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯄꯟꯊꯧꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯒꯤ ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕꯜ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ, ꯃꯥꯒꯤ ꯀꯥꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯔꯔꯣꯏ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯥꯎꯕꯜ ꯃꯥꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯇꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯐ ꯁꯥꯗꯨꯅ ꯃꯇꯥꯎ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯄꯣꯏꯔꯩꯍꯟꯕꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯕꯗꯤ ꯄꯟꯊꯧ ꯑꯩꯍꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯉꯁꯤꯗꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯀꯤ ꯏꯌꯥꯟꯌꯥꯏꯗ ꯆꯠꯂꯁꯤꯗꯣ꯫ ꯅꯪꯒꯤ ꯄꯟꯊꯧ ꯃꯥꯅ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯟꯊꯧꯒꯤꯗ ꯂꯩꯔꯁꯤꯗꯣ꯫ ꯆꯥꯎꯕꯜꯒꯤ ꯃꯇꯥꯠ ꯈꯪꯂꯕ ꯄꯣꯏꯔꯩꯍꯟꯕꯁꯨ ꯊꯃꯣꯏꯗꯗꯤ ꯄꯟꯊꯧꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯕ ꯃꯤꯅꯤ ꯈꯪ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯋꯥ ꯈꯖꯤꯛ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫
ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯄꯟꯊꯧ ꯁꯛꯂꯕ ꯅꯄꯥꯔꯦ ꯑꯩꯍꯥꯛꯇꯤ ꯄꯟꯊꯧ ꯃꯥꯅ ꯊꯝꯕꯤꯔꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯖꯔꯒꯦꯗꯣ꯫ ꯏꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯄꯥꯔꯦ ꯑꯩꯍꯥꯛ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯆꯅꯤꯡꯗ꯭ꯔꯦ꯫ ꯄꯟꯊꯧ ꯃꯁꯤꯃꯇꯪꯗꯤ ꯄꯟꯊꯧꯅ ꯌꯥꯕꯤꯌꯨꯗꯣ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯄꯟꯊꯧ ꯁꯛꯂꯕ ꯄꯥꯂꯦꯝ ꯁꯛꯂꯕꯤ ꯀꯌꯥꯅꯁꯨ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯗꯣ꯫ ꯄꯟꯊꯧ ꯃꯥꯅ ꯍꯜꯋꯥꯏꯔꯛꯄꯗꯣ ꯅꯄꯥꯔꯦ ꯑꯩꯍꯥꯛ ꯉꯥꯏꯖꯈꯤꯒꯦ ꯄꯟꯊꯧ ꯁꯛꯂꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯍꯟꯕꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅ ꯋꯥꯔꯛꯂꯕ ꯃꯇꯝ ꯄꯟꯊꯧ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯎ ꯊꯤꯔꯛꯎ ꯏꯆꯥꯒꯤꯗꯃꯛ ꯄꯟꯊꯧ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯜ ꯃꯤꯀꯞ ꯑꯃꯇ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯤꯑꯣꯏꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯥꯎꯕꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯥꯎꯁꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯃꯨꯛ ꯈꯜꯂꯛꯏ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯁꯨꯝ ꯈꯜꯂꯤ ꯃꯥꯒꯤ ꯃꯇꯥꯎ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯅꯤꯡꯊꯧꯕꯨ ꯄꯦꯜꯍꯜꯂꯒ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯔꯗꯨꯅ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯅꯕ ꯃꯇꯥ ꯇꯧꯔꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯎꯕꯜ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯅꯔ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯉꯁꯤꯗꯤ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔ ꯑꯗꯣꯟ ꯇꯥꯝꯕ ꯑꯣꯏꯕꯅ ꯏꯇꯥꯎꯕꯨ ꯀꯣꯏꯅ ꯊꯤꯕꯁꯨ ꯉꯝꯖꯗꯦꯗꯣ꯫ ꯏꯇꯥꯎꯒꯨꯝꯅ ꯂꯥꯏ ꯌꯦꯛꯄꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯌꯥ ꯍꯩꯕ ꯑꯣꯏꯖꯗꯦꯗꯣ꯫ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯄꯥꯔꯤ ꯑꯃꯈꯛ ꯂꯩꯖꯕꯗꯣ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯗꯦꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯆꯥꯟꯕꯤꯌꯨꯗꯣ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯇꯥꯎꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯂꯥꯛꯆꯒꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯗꯨꯅ ꯏꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯒꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯔꯤ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯪꯅꯕ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯆꯥꯎꯕꯜꯒꯤ ꯑꯣꯏꯗꯕ ꯋꯥ ꯀꯌꯥꯗꯨꯗ ꯊꯥꯖꯔꯝꯃꯤ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯐꯔꯦ ꯍꯤꯗꯥꯏꯔꯦꯜ ꯆꯥꯎꯕꯜ, ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯃꯍꯨꯠ ꯁꯤꯟ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯑꯣ꯫ ꯑꯩꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯧꯔꯛꯀꯦ꯫ ꯑꯗꯨꯒ ꯍꯤꯗꯥꯏꯔꯦꯟ, ꯅꯪꯒꯤ ꯅꯇꯥꯎ ꯏꯕꯣꯍꯜꯕꯨ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯁꯣꯏꯗꯅ ꯊꯤꯍꯟꯒꯅꯤꯀꯣ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯅꯪꯒꯤ ꯅꯇꯥꯎ ꯏꯕꯣꯍꯜꯒꯤ ꯃꯆꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕꯁꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯄꯤꯔꯒꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨꯅ ꯆꯥꯎꯕꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯆꯥꯎꯕꯜ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯄꯣꯔꯩꯍꯟꯕꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯊꯝꯕꯤꯔꯝꯂꯕ ꯃꯥꯒꯤ ꯃꯔꯜ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟꯕ ꯃꯍꯥꯛꯅ ꯇꯥꯟꯁꯤꯟꯖꯕ ꯍꯣꯠꯅꯖꯕ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯖꯔꯕꯁꯨ ꯃꯄꯥꯒꯤ ꯃꯪꯁꯠ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯟꯒꯅꯤ ꯈꯟꯕꯗꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯄꯥꯅ ꯃꯥꯒꯤ ꯃꯪꯗ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯐꯨꯡꯕꯪꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯣꯏꯔꯩꯍꯟꯕꯅ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯐꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯜꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯏꯔꯩꯍꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯨꯕꯣꯏꯔꯦ꯫ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯒꯨꯝꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯗ ꯂꯩꯔꯥꯡꯁꯤꯡꯗꯨꯅ ꯇꯥꯡꯖꯕꯒꯨꯝ ꯀꯣꯟꯅꯊꯪꯗ ꯑꯃꯨꯛ ꯎꯔꯛꯏ ꯑꯇꯣꯞꯄ ꯅꯨꯄꯤꯖꯥ ꯈꯔꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯁꯛꯌꯦꯟꯕꯤ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕ꯫
ꯄꯣꯏꯔꯩ ꯍꯟꯕ ꯂꯥꯞꯇꯛ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯐꯖꯈ꯭ꯔꯕ ꯂꯩꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯎꯔꯨꯕꯗ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯔꯩ ꯍꯟꯕ ꯂꯣꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯤꯡ ꯆꯟꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯍꯟꯕ ꯉꯁꯥꯏ ꯎꯈꯤꯕ ꯁꯛꯍꯦꯟꯕꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯃꯥꯒꯤ ꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯝꯃꯤ꯫ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯑꯃꯁꯨ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯕꯅꯔ ꯄꯣꯏꯔꯩ ꯍꯟꯕ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔ ꯀꯥꯎꯊꯣꯛꯄꯒꯨꯝ ꯅꯣꯡ ꯉꯥꯜꯂꯒ ꯄꯣꯏꯔꯩ ꯍꯟꯕ ꯉꯔꯥꯡ ꯃꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄ ꯐꯖꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯑꯗꯨꯉꯩ ꯂꯥꯏ ꯌꯦꯛꯂꯝꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯉꯔꯥꯡ ꯎꯈꯤꯕ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯛꯏ꯫ ꯂꯥꯏ ꯌꯦꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯂꯩꯀꯣꯜꯗꯨꯒꯤ ꯐꯖꯔꯕ ꯑꯃꯗꯤ ꯉꯔꯥꯡ ꯎꯈꯤꯕ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝꯕꯨ ꯌꯦꯛꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯄꯣꯏꯔꯩ ꯍꯟꯕꯅ ꯌꯦꯛꯂꯤꯕ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯑꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯃꯗꯤ ꯂꯩꯀꯣꯜꯗꯨꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯏ ꯌꯦꯛꯂꯤꯉꯩ ꯑꯗꯨꯉꯩ ꯃꯥꯒꯤ ꯄꯥꯟꯊꯧꯒꯤ ꯃꯇꯥꯎ ꯆꯥꯎꯕꯜ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯕꯣꯏ꯫ ꯂꯩꯀꯣꯜ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯂꯩꯖꯕ ꯁꯦꯝꯖꯕ ꯂꯩꯀꯣꯜ ꯑꯣꯏꯔꯕꯣꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯕꯜꯅ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯕꯣꯏ꯫ ꯐꯖꯔꯕ ꯂꯥꯏꯌꯦꯛ ꯀꯌꯥ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯏꯟꯁꯤꯟ ꯑꯃ ꯌꯥꯎꯕꯒꯨꯝ ꯃꯒꯨꯟ ꯂꯩꯔꯕ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯌꯦꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯎꯍꯟꯒꯅꯨ ꯂꯥꯏ ꯌꯦꯛꯀꯅꯨ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯐꯥꯡꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏ ꯑꯣꯏꯅ ꯂꯣꯏꯅ ꯌꯦꯛꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯜꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯌꯦꯛꯂꯝꯕꯗꯨ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯆꯥꯎꯕꯜꯒꯤ ꯊꯃꯣꯏꯗ ꯈꯣꯏꯔꯥꯡꯕ ꯈꯣꯏꯁꯥꯎꯕ ꯑꯃꯨꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯁ ꯀꯌꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯣ, ꯑꯗꯨꯒ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯕ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯛꯂꯝꯂꯤꯕ? ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯎꯔꯕꯗꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯆꯥꯟꯈꯤꯒꯅꯤ꯫ ꯃꯥꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯄ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯃꯁꯤꯕꯨ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯈꯪꯅꯖꯕ ꯇꯝꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯑꯣꯟ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯁꯦꯡꯕ ꯑꯃꯨꯛꯇꯪꯗꯤ ꯈꯪꯂꯒꯦ ꯈꯟ ꯑꯐꯕ ꯁꯥꯗꯨꯅ ꯆꯥꯎꯕꯜ ꯄꯣꯏꯔꯩ ꯍꯟꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯆꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ꯫ ꯄꯣꯏꯔꯩ ꯍꯟꯕ ꯆꯥꯎꯕꯜꯕꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯥꯅ ꯆꯥꯎꯕꯜꯕꯨ ꯈꯪꯉꯤ꯫ ꯆꯥꯎꯕꯜꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒ ꯄꯤꯛꯂꯤꯉꯩꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯣꯏꯕꯒ ꯄꯣꯏꯔꯩ ꯍꯟꯕꯕꯨ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗ꯭ꯔꯦ꯫ ꯄꯣꯏꯔꯩ ꯍꯟꯕꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯄꯥꯟꯊꯧ ꯁꯛꯂꯕ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯎꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯈꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃꯈꯛꯀꯤ ꯁꯛꯇꯝꯕꯨ ꯁꯨꯝ ꯌꯦꯛꯆꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯁꯦꯝꯖꯕ ꯂꯩꯀꯣꯜꯅꯤ꯫ ꯉꯁꯤ ꯑꯩꯕꯨ ꯂꯩꯀꯣꯜ ꯑꯁꯤ ꯁꯦꯟꯅꯔꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯎꯔꯕꯗꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤꯗꯣ꯫ ꯏꯕꯨꯡꯉꯣꯕꯨ ꯄꯥꯂꯦꯝ ꯄꯥꯟꯊꯧ ꯀꯅꯥꯒꯤ ꯃꯄꯥꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯀꯔꯝꯕ ꯅꯤꯡꯊꯦꯡꯀꯣꯟꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯍꯪꯗꯣꯛꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯍꯟꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯄꯥꯟꯊꯧ ꯁꯛꯂꯕ, ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯅ ꯄꯥꯂꯦꯝ ꯄꯥꯟꯊꯧ ꯀꯅꯥꯁꯨ ꯂꯩꯖꯗꯦꯗꯣ꯫ ꯑꯩꯗꯤ ꯀꯣꯏꯅ ꯆꯠꯆꯕꯅꯤ꯫ ꯄꯥꯝꯖꯔꯨꯕꯒꯤ ꯂꯥꯏ ꯑꯁꯤꯁꯨ ꯑꯩꯅ ꯀꯣꯏꯅ ꯆꯠꯄꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯄꯣꯊꯥꯖꯕꯅꯤ꯫
ꯏꯅꯤꯡꯊꯧꯅꯕꯨ ꯑꯩꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜ ꯄꯣꯏꯔꯩꯍꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯇꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯜꯂꯒꯦ ꯈꯟꯈ꯭ꯔꯤ꯫ ꯈꯪꯒꯅꯤꯗꯣ ꯍꯦ ꯑꯉꯥꯡ, ꯆꯥꯎꯕꯜ ꯑꯩꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯀꯗꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯂꯥꯏ ꯌꯦꯛꯄ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯥꯠ ꯇꯧꯗꯨꯅ ꯄꯣꯏꯔꯩꯍꯟꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯍꯟꯕꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯂꯦꯞꯍꯜꯂꯒ ꯆꯥꯎꯕꯜ ꯀꯣꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯉꯁꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯆꯠꯆꯔꯨꯕꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯂꯩꯀꯣꯜꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝꯍꯜꯂꯒ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯛ ꯂꯥꯏꯔꯈ꯭ꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯀꯔꯝꯅ ꯅꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯃꯗꯤ ꯑꯗꯨꯛ ꯂꯧꯅꯝ ꯆꯥꯎꯕ ꯃꯍꯥꯛꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯊꯧꯅ ꯁꯥꯎꯅꯕ ꯃꯑꯣꯡꯗ ꯄꯣꯏꯔꯩꯍꯟꯕꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯆꯥꯎꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯃꯤꯅ ꯄꯨꯡꯀꯣꯏ ꯀꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯇꯤꯜꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯔꯦ, ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯂꯩꯔꯦ꯫ ꯄꯣꯏꯔꯩꯍꯟꯕꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯗꯔꯕꯥꯔ ꯃꯌꯥꯏꯗ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯥꯎꯔꯗꯨꯅ ꯄꯣꯏꯔꯩꯍꯟꯕꯗ ꯍꯪꯂꯛꯂꯝꯃꯤ, ꯍꯩ ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯑꯣꯏꯒꯦ ꯊꯧꯔꯥꯡꯕꯗꯤ ꯀꯔꯤ ꯏꯅꯗꯤꯛ ꯂꯩꯕꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯨꯝꯍꯠꯅꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯀꯔꯤꯒꯤ ꯂꯥꯏ ꯌꯦꯛꯂꯤꯕ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯊꯤꯛ ꯅꯦꯝꯕ ꯅꯪꯅ ꯀꯔꯤꯒꯤ ꯊꯥꯖ ꯃꯥꯕꯨ ꯂꯥꯡꯒꯦ ꯍꯣꯠꯅꯔꯤꯕ? ꯅꯕꯨꯛꯆꯦꯜ ꯑꯗꯨꯛ ꯄꯤꯛꯄ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯊꯥꯖꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕꯣꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯍꯥꯏꯅꯔꯛꯂꯦ꯫ ꯆꯥꯎꯕꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯄꯣꯏꯔꯩꯍꯟꯕꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯣꯏꯔꯩꯍꯟꯕꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯊꯃꯣꯏ ꯁꯨꯝꯍꯠꯂꯕꯣꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯟꯊꯧ, ꯂꯥꯏ ꯌꯦꯛꯄ ꯑꯁꯨꯛ ꯍꯩꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯍꯨꯅ ꯌꯦꯛꯂꯤꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯕꯗ ꯃꯥꯏꯈꯨꯅꯤꯡꯉꯥꯏ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯒꯦ? ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯃꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯤ ꯏꯄꯥꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯀꯅꯤ ꯈꯟꯖꯩ꯫ ꯃꯤꯌꯥꯝꯁꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥ ꯇꯥꯔꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯌꯥ ꯑꯣꯏꯕꯗ ꯆꯣꯞꯂꯔꯣꯏ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯣꯝꯅꯁꯨ ꯃꯊꯝ ꯑꯣꯏꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯌꯥꯕꯤꯔꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯔꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯣꯝꯒ ꯁꯣꯏꯗꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯔꯥꯜ ꯂꯨꯍꯣꯡꯂꯒꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯀꯣꯏꯅ ꯂꯥꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧꯁꯤꯡꯒꯤ ꯈꯨꯗꯣꯜ ꯄꯤꯅꯕ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯕꯨ ꯌꯦꯛꯍꯜꯂꯒꯅꯤ꯫ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯗꯤ ꯁꯣꯝꯗ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯨꯕ ꯍꯥꯏꯕꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯕꯜ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯔꯔꯣꯏ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯈꯜꯂꯛꯂꯝꯃꯤ꯫
Chaubal wakal leitana leiba ngamlamde kalakpa mihaubana mathamoido leitaba ngamlamde kari toksige haiduna phattaba lausing thir'i miyoina phatrabadi hidak leite haibaduni asumna khalakpada wakal amadi lakle leibak asigi mitrang yamna heibi hanubi ama leibadu ningsinglakle Chaubal thinthaba tawdana mitrang heibi hanubi adugi manakta yamna thuna laklami Hanubi adugi yum yaurabada Chaubalna hanubi aduda sana lupa kaya ama piraga mamit thakhalalami aduga asumna hailaklami Iben aigi thaba amatang pangthokpiba tare aibu ikaiba piba ningthawase aina laman khumba tare aduna magi machanupigi luhongba se thugaidaba yadre aduna ibena masi matang mating pangbidaba yadre aina ngasi pijariba sana lupa asidagi henba kaya ama pijagani magi luhongba sibu kairabati mitrang haibi hanubidusu sana lupa kaya adubu ubada aphapata khankhidre amadi Chaubalgi mateng panglage hairaklaboire Chaubal amadi mitrang haibi hanubi makhoi ani karam tausige haiduna watanarami Mathangi numitni masai bema amadi magi manai kayaga loinana phazaraba leikol aduda leirami Tanja aduda mitrang haibi hanubi adu laklami amadi mazai bemagi manai sing adubu magi mitrang na pangthalami amadi mazai bemabusu tarang marang amagi wakhalda lehalami amadi hanubi duna mazai bemabu atopa leibak amada suklaba umang amada lotuna thamrami Somdana ningthaugi machanupi mangkhre haiduna leibak pumjau thilami Ningthau ado thawai asukki matik nungairamde tanja aduda Chaubalna matang sare khana chirol amuk tauba laklami Iningthau ai hakna haijaba wa kaya do iningthauna tabikhide haujikti kari thokledo Iningthau adubu matam lairi iningthauna phatraba nupa macha ado maralgi matik chaba phangpham thokpa chairak ado phanghanbiyu hailaklami Ningthausu macha kaina maichakna apha phata khangda Chaubalgi wadubu thajarami Ningthaugi manai thaduna poirei hanbabu phalami aduga ningthauna poirei hanbada yamna sauna sumna hailaklami Nangbu aina aigi iya oigi napunsi adu nungaina thambige khaluba aduga na hakna aigi icha amadi aihakpu singnariba natra aigi ichabu nangna mafam kadai lotpage si haiduna chai thangba horaklami Mazaibi mamangkhre amadi ningthauna mabulana urabada poirei hanba adukki matik nungairamde Mapi irasena ningthauda asumna hailaklami Iningthau nanai e hakna mazaibi mabu karigi lotuna thamlugani Phare iningthau nacha e hakna landamakta oirabadi mazaibi mabu aina numit 8 igi manungda soidana iningthaugi mangda puthokchaba ngamba oijaki aduga karigumba aina mazaibi mabu puthokpa ngamdraba aigi yaibi ase lawbiyu iningthauna pibiba chairak ado umnamak harauna yajagani asumna poirei hanbana hailaklami ningthauna amuk hailaklami phare ngasidagi numit 8 ni phawbadi aina nangi matam pirabani masida nangna aigi isa puthokpa ngamdraba naralgi chairak phangjaba tabani asi hairamdra ningthau darbar mayaidagi konung manungda changkhirami Somdana Chaubal haraubagi pankhai leramde mathamoida khanjai khangbar angang haujikti aingonda singnabagi awaphamda tarani do thiyu mazaibi mabu thiyu asi khanduna mathanata momon tawjarami Chaubal aingonda singnarabadi napunsi adu loiba tare do asi kana Chaubal harauna mayumda hankhirami poirei hanbasu somda wakhal yamna nungairamde magi panthauna khomlen manglanda laktuna hairamba wadu injaramlabadi aina ngasi wariba amadi mazaibi mada tariba awabase taramloi ko khan yamna nungairamde amadi magi panthaubu ningsing amadi mazaibi mabu ningsing kaplami meragi tara marini panba phajakraba thajado ngasidi poirei hanbagi maphamda maisa phawba pumthokre mathannata Mangolgi ukhong tenda ngaduna magi panthauna hairamba wahi sing yamna ningamdana asum phamlambadagi wara male poirei hanba tumthakre machagi matau yengamdraba Chaubalna machagi mangda amuk laklami
ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯄꯣꯏꯔꯩ ꯍꯟꯕ, ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯕꯅꯣ? ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯈꯤꯕꯅꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯒꯅꯤꯗꯣ꯫ ꯌꯦꯡꯉꯨꯗꯣ ꯄꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕꯗ ꯆꯠꯂꯒ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯂꯩꯕꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜꯒꯤ ꯈꯨꯖꯤꯡ ꯊꯧꯔꯥꯡꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗ ꯁꯦꯟꯒꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯨꯀꯣ, ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯅ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯀꯣꯜꯗ ꯌꯦꯛꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯛꯇꯨꯅ ꯊꯝꯃꯨ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯛꯀꯅꯤ꯫ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯗ꯭ꯔꯤꯉꯩ ꯊꯨꯅ ꯌꯥꯡꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯎ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯥ ꯃꯆꯥ, ꯑꯍꯤꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯀꯜꯂꯨꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯟꯊꯧ ꯑꯩꯍꯥꯛꯀꯤ ꯃꯪꯁꯠꯄꯨ ꯇꯥꯜꯂꯛꯎꯀꯣ꯫ ꯄꯣꯏꯔꯩ ꯍꯟꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯜꯂꯒ, ꯄꯥꯟꯊꯧ, ꯄꯥꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤ ꯄꯥꯟꯊꯧꯒꯤ ꯌꯥꯟꯊꯛ ꯏꯟꯖꯒꯦ, ꯄꯥꯟꯊꯧꯒꯤ ꯃꯪꯁꯠꯄꯨ ꯇꯥꯟꯖꯒꯦ, ꯃꯆꯥ ꯏꯕꯦꯝꯃꯕꯨꯁꯨ ꯀꯟꯖꯒꯦ, ꯐꯠꯇ꯭ꯔꯕ ꯄꯥꯟꯊꯧ ꯆꯥꯎꯕꯜꯒꯤ ꯌꯥꯏꯕꯤꯁꯨ ꯂꯧꯔꯒꯦ, ꯑꯗꯨꯒ ꯄꯥꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯍꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩ ꯍꯟꯕꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯟ, ꯑꯩꯍꯥꯛ ꯑꯁꯦ ꯄꯥꯟꯊꯧ ꯆꯥꯎꯕꯜꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯍꯥꯛ ꯏꯕꯦꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯏꯕꯦꯟꯒꯤꯗꯃꯛ ꯏꯄꯥ ꯆꯥꯎꯕꯜꯅ ꯄꯤꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩ ꯍꯟꯕꯅ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯄꯣꯏꯔꯩ ꯍꯟꯕꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯝꯅꯃꯛ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯍꯅꯨꯕꯤ, ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯟ ꯇꯥꯟꯒꯦ ꯈꯜꯂꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯕꯅꯤꯗꯣ꯫ ꯍꯅꯨꯕꯤꯗꯣ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯔꯦ ꯁꯨꯛꯂꯕ ꯁꯨꯔꯨꯡ ꯅꯨꯡ ꯑꯗꯨꯗ ꯌꯥꯝꯄꯛ ꯇꯥꯗꯨꯅ ꯂꯩꯕꯗꯣ꯫ ꯄꯣꯏꯔꯩ ꯍꯟꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯒ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯍꯤꯞꯍꯜꯂꯒ ꯄꯣꯏꯔꯩ ꯍꯟꯕ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯊꯛꯇ ꯌꯦꯛꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯐꯖꯔꯕ ꯂꯩꯀꯣꯜ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯛꯂꯝꯃꯤ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯌꯦꯛꯂꯝꯃꯤ꯫ ಮಿಕುಪ್ ಖರಗಿ ತುಂ ಮಜಾಯ್ ಬೇಮ ಗ್ಯಾನ್ ಖರ ಲಾಕ್ಪಗುಂ ಮಮಿತೋ ಅಮುಕ್ ಅಮುಕ್ ಪಾಂಗ್ಥೋಕ್ಕೆ ತೌಯಿ ಅದುಬು ಪಾಂಗ್ಥೋಕ್ಪದಿ ngамಲಮ್ದೆ ಮಸಾದುಸು ಇಚೋಕ್ ಚೋಕ್ಥಬದೌನಾ ಯಾಮ್ನ ವಾರಮಿ ngೈಹಾಕ್ ಲೈರಗಾ ತಪ್ನ ಮಮಿತೋ ಅಮುಕ್ ಪಾಂಗ್ಥೋರಇ ಅದುಗ ಕೊಯ್ಲೈ ಲೈದನ ಯೆಂಗಿ ಫಜರಬ ಉಮಂಗ್ ಅದುದ ಮತೌ ಕರಮ್ನ ಮಥಂತ ಲೈರಮ್ಲಿಬ ಮಹಾಕ್ ಅಸಿ ಕನಾನೋ ಹಾಯ್ಬ ಫಾವ್ಬ ಕರಿಮತ ಖಂಗ್ಜರಮ್ದೆ ನಿಂಗ್ಸಿಂಗ್ಬ ಅಮತ ಥೋಕ್ಲಮ್ದೆ असुमना तपना हौगलई अदुगा उमंगदुगी अकोइबदा तपना तपना असुम लाक्लमी मी कनासु ताद्रबा मफम मदुदा खजिक अकीबसु फाउरमी असुमना कीना तपना तपना लाक्पदा नुपा अमखकना तुमिना लाई येक्तुना लैबदु उरगा इंगंगई नुपा अदुसु हन्ना फाउबा येंगलक्ते करिसु हाइरक्ते अदुबु मजाइबे मना तपना संगसिनदुना लाइसिंग अदुबु येंगलमी फजरब लाइसिंग अदुबु उबदा मजाई बेम मबुकनिंगदा करिगुम खरा फारोपगुम तावी असुमना मथंग मथंग माने येक्लिबा लाइसिंग अदुबु येंगलमी कोना थंगदा नुपादुना थवाई ताना येक्लिबा लाई अदुबु येंगलमी लाई अदु उरुबदगी मजाई बेम हिक हिक लाउना कपलमी
ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯗꯨꯉꯩ ꯄꯣꯏꯔꯩꯍꯟꯕꯅ ꯃꯥꯅ ꯐꯖꯔꯕ ꯂꯩꯀꯣꯜꯗ ꯃꯅꯥꯏꯁꯤꯡꯒ ꯂꯩꯔꯤꯉꯩ ꯂꯣꯟꯅ ꯌꯦꯛꯂꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯈꯜ ꯇꯥꯔꯦ ꯈꯪꯂꯕꯗ ꯄꯣꯏꯔꯩꯍꯟꯕꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯕꯜꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯇ꯭ꯔꯤꯉꯩ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯤꯔꯒ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟꯕ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟꯕꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯈꯪꯅꯔꯝꯃꯤ ꯑꯃꯗꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯔꯕꯤ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯣꯏꯔꯩꯍꯟꯕꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯄꯥꯟꯊꯧ ꯏꯄꯥꯒꯤ ꯃꯪꯁꯠ ꯇꯥꯟꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯟꯊꯧ ꯑꯃꯗꯤ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨꯁꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯐꯠꯇꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯉꯝꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ, ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯕꯅ ꯐꯒꯅꯤ ꯈꯟꯖꯩ꯫ ꯃꯥꯒꯨꯝꯕ ꯀꯌꯥ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯅꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯄꯥꯟꯊꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯣꯏꯔꯩꯍꯟꯕ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯣꯏꯔꯩꯍꯟꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯃꯔꯥꯜ ꯂꯩꯔꯕ ꯃꯍꯥꯛꯇꯤ ꯍꯤꯡꯅ ꯊꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯄꯣꯏꯔꯩꯍꯟꯕꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯜꯕꯨ ꯍꯥꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯄꯣꯏꯔꯩꯍꯟꯕꯅ ꯃꯄꯥꯒꯤ ꯃꯪꯁꯠ ꯇꯥꯟꯈꯤ, ꯆꯥꯎꯕꯜꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯃꯗꯤ ꯁꯦꯜꯒꯤ ꯈꯜꯂꯒ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕ ꯃꯥꯒꯤ ꯄꯥꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯜꯂꯕꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ "ꯍꯥꯗ ꯄꯥꯟꯊꯧ, ꯄꯥꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯄꯥꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯖꯔꯦ꯫ ꯐꯠꯇ꯭ꯔꯕ ꯄꯥꯟꯊꯧ ꯆꯥꯎꯕꯜꯒꯤ ꯊꯋꯥꯏꯕꯨ ꯂꯧꯖꯔꯦ꯫ ꯄꯥꯟꯊꯧ, ꯉꯁꯤꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ ꯄꯥꯟꯊꯧ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯁꯤꯃꯒꯤꯗꯤ ꯄꯥꯟꯊꯧꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯐꯪꯂꯔꯣꯏꯗꯀꯣ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯧ, ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯄꯥꯟꯊꯧꯒꯤ ꯏꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯏꯖꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕꯒꯤ ꯃꯇꯧꯗ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯔꯥꯜ ꯂꯩꯔꯕ ꯐꯠꯇ꯭ꯔꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯆꯥꯎꯕꯜ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯑꯃꯗꯤ ꯁꯦꯟ ꯇꯕꯨ ꯃꯤꯀꯥꯕꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯋꯥꯖꯔꯛꯂꯕ ꯑꯆꯨꯝꯕ ꯆꯠꯄ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯄꯣꯏꯔꯩꯍꯟꯕ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫